अदुई फिल्टर याव मार्क्स तो N95 M3 की प्रोडक्ट ओके गाइस अहम ngasi kalapan na member tara ami oksari aduga ngasi di khanga le walking jam de manga minute kut jale aduga ai ju khomra katang tunga nom pa ne ba katang top top ma aduda ai na khalle marks khomra si marks na mo haitna si nungai te ba nandare ba aduna si ma si nungai te ba top top pa mayam na da ba mayam na si na da ba marks ma tawge na khalle ba do khale kan da buni ki ma ki dukan tham gi lai ko ma ki marks tang kai lang ne फजैबा अदुदो कराइदा फंगेना आइना खल्ले तुम्बदसु खल्ले थी फाइबदसु खल्ले चाकचापदसु खल्ले फेसबुक पाइनसु खल्ले अब खल्ले को अदुगा लाइभ फाव आइतारे को अदुगा फेसबुक की ओएलएक्सिदा सिजे तानो थेंनाबिनेबा थेंनारागा दो माइ मार्क्स ममन जाम होंगेबा लुपा 50 खतंग पी अदुगा 4 लेयर्स हाय मान थाबजिदा चुमब्रा लामरे खंगे अदुदा आइना पर्सनल चैट तौगा हंगेबा हादे खतंग टॉप टॉप खतंग तोंगान मम पामजामने को आइना हंगेबा मबुंग सिजे अखोई ओइबा प्रिंदा तौयाब्रा हाइबने को महंगा या चार्ज के अनोय अदुजो लुपा 50 जब मनाय अदुना हजे वॉकिंग चेना मार्क्स लेबम दे यंग यौथुरो जे मार्क्स लेबम जे केनो दने कैसान थोंग कमाय तोंग खोपन जु येंगो अदुगो ngai खोय ngasi di खोंग वॉकिंग चेन दरे साइकिल धौरा गो ओय चेन Big Ogro. ओके गाइस सिदगी मखा ताबा नमक तोइबा व्लॉग से हाइदि साइकिल थौबै जे सिजे आइगे एक्शन कैमरा दो अदुदे नमदोइने नॉइस प्ले दो अदुदा सिदा नखोय क्वालिटी दो कमाय तौबु ने देंगो सिजे ख्वाइदि होंबे एक्शन कैमरा ने लुपा 3,000 लौगिबने बाइने Amazon दा अदुगा सिदा लोइना म यावरे एक्सटर्नल मैप तगी योमनबदगी हापनबदगी नपनबदगी फानबदगी लोइना कंप्लीट यावरे को अखोय अतोपा कैमरा GoPro कई लैदुदि तोंगाना एडाप्टर लेने एक्सटर्नल मैप तोंगाना हापनी दनका अदुगा सिगी मतांगदा कमाय तौबु खोतपना पुरा मैप की ऑडियो क्वालिटी ने कमाय तौबु हबदा अदु व्लॉग सेमग्रमने अदु मयाम येंग्रिबो तादे होरे लोय लकपदा साज का द मचाम थोलकेको अदु दम तकलाउ चंगा येंग Wala yung dore. Pa, lo matao lo. Kasi tinggal pun dari jauh ya bapak. Tapi macam tu kan kita orang tahu kalau kita jual, aku ini kami aja matau, ni maksud macam kerana kita ni, tu na. Break siapa pun cakap apa, aduh ni pun ke payah ni, pun ke macam ni orang. Pun ke payah ni mana kerana khangnya tu mengolah siapa ni. Tapi dia tu yang matau. Aduh tiap hari dapat ni dah. Aduh si jacking aku dia ni lah. Okay, aduh yum tu siapa dah dia. Akhang tu kan cakap ni nak baik je, aduh nungai. Hello, tamu marks kita nak terus saja. Kayak Samsung school lagi tu memang lagi. Ah. 啊， 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 आ 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
ꯃꯝꯃꯦ ꯃꯣꯏ ꯃꯤꯗꯤꯌꯥꯒꯤ ꯈꯟꯕ ꯇꯥꯃꯣ ꯑꯩꯁꯦ ꯈꯪꯕ꯭ꯔꯥ ꯁꯤꯒꯤꯁꯦ ꯁꯤꯗ ꯂꯩꯁꯦ ꯑꯥꯏ ꯑꯦꯝ ꯅꯣꯠ ꯌꯥꯔ ꯕꯣꯏ ꯐ꯭ꯔꯦꯟ ꯍꯥꯏꯁꯦ ꯈꯪꯕ꯭ꯔꯥ ꯁꯤꯁꯤꯅ ꯃꯥꯛꯁꯇꯨꯒꯤ ꯅꯥꯀꯟ ꯑꯃꯗ ꯂꯩꯍꯜꯂꯦꯗꯅ ꯑꯗꯨꯒ ꯁꯤꯁꯦ ꯏꯠꯁ ꯅꯣꯠ ꯇꯥꯏꯝ ꯐꯣꯔ ꯀꯤꯁ ꯍꯥꯏꯁꯤꯅ ꯅꯥꯀꯟ ꯑꯃꯗ ꯂꯩꯍꯜꯂꯒ ꯃꯌꯥꯏꯗ ꯅꯥꯀꯟ ꯇꯪꯈꯥꯏ ꯃꯆꯨ ꯇꯣꯉꯥꯟ ꯑꯣꯏꯕꯤꯗ ꯑꯗꯨꯗꯣ ꯇꯧꯗꯣꯏꯅꯦꯕ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯆꯞ ꯃꯥꯟꯅꯔꯣꯏꯕ ꯁꯪꯒꯨꯝꯕ 4-5 ꯂꯩꯌꯦꯕ ꯑꯗꯣ ꯑꯩꯁꯦ ꯐꯣꯟꯗ ꯑꯗꯨꯝ ꯏꯗꯤꯠ ꯇꯧꯔꯛꯄꯅꯦꯕ ꯑꯗꯣ ꯁꯤ ꯐꯣꯟꯒꯤ ꯏꯗꯤꯠ ꯇꯧꯕꯁꯦ ꯑꯗꯨꯝ ꯌꯥꯗꯣꯏ ꯅꯠꯇ꯭ꯔꯣ ꯌꯥꯅꯤ ꯍꯣꯏ ꯇꯥꯃꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯇꯥꯃꯣ ꯉꯁꯤ ꯂꯧꯕ ꯌꯥꯒꯗ꯭ꯔꯣ ꯇꯥꯃꯣꯒꯤꯁꯦ Okay guys, hajik lowbagi mafamda yawre marks ti loire print mai tare sita chawjam to uphan je aduga ying nukhlo yenge chari kaina onthro jonga de marks ki look chide phajana phajare aninga laitre adubo look tana ta bako look ki dadi okay oire ba ai wakhalon da ba aduga look nataba adi quality maintain adi si virus ki matang ta unin ko quality maintain adi virus se ngakthokpa ngamgadra ngamoidra kamatik quality oi habdo ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯁꯥꯕ ꯃꯥꯛꯁ ꯃꯌꯥꯝꯒꯤ ꯃꯅꯨꯡꯗ ꯅꯣꯟ ꯋꯨꯕꯟ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯈꯥꯎ ꯑꯃ ꯂꯩꯗꯅꯀꯣ ꯁꯣꯔꯥꯠꯇꯒ ꯍꯥꯞꯅꯕ ꯑꯗꯨꯒꯤ ꯃꯦꯇꯔꯤꯌꯦꯜꯗꯨꯅ ꯁꯥꯕꯅꯦꯕ ꯁꯤꯒꯤꯁꯦ ꯅꯣꯟ ꯋꯨꯕꯟ ꯑꯊꯥꯕꯅꯦ ꯁꯤꯅꯀꯣ ꯑꯗꯒꯤ ꯂꯦꯌꯔꯁꯦ 3 ꯁꯨꯏ ꯁꯤꯒꯤ ꯁ꯭ꯀꯤꯟꯒ ꯊꯪꯅꯗꯣꯏꯕ ꯂꯦꯌꯔꯁꯤꯅ ꯑꯄꯥꯕ ꯂꯦꯌꯔꯅꯤ ꯁꯤꯒꯨꯝꯕ ꯂꯦꯌꯔ ꯑꯃꯒ ꯃꯅꯨꯡꯗ ꯌꯥꯎꯋꯦꯕ ꯀꯣ ꯑꯗꯨꯅ 3 ꯂꯦꯌꯔꯁ ꯃꯦꯇꯔꯤꯌꯦꯜꯁꯤ ꯅꯣꯟ ꯋꯨꯕꯟ ꯄꯤꯄꯤꯁꯤꯗ ꯃꯈꯜ 2 ꯂꯥꯛꯑꯦ ꯑꯃꯅ ꯍꯣꯡꯉꯦ ꯑꯃꯅ ꯇꯥꯡꯉꯦ ꯑꯩꯈꯣꯏꯅ ꯆꯨꯝꯅ ꯁꯤꯖꯤꯟꯅꯩꯁꯤꯅ ꯁ꯭ꯄꯟ ꯕꯥꯎꯟ ꯀꯧꯋꯦꯕꯀꯣ ꯁ꯭ꯄꯟ ꯕꯥꯎꯟ ꯅꯠꯇꯕ ꯃꯦꯜ ꯕ꯭ꯂꯣꯟ ꯍꯥꯏꯅ ꯉꯁꯥꯏꯒꯤ ꯍꯤꯠꯇ ꯇꯧꯔꯒ ꯁꯥꯕ ꯑꯃꯒ ꯂꯥꯛꯑꯦ ꯀꯣ ꯑꯗꯨ N95 ꯁꯥꯕꯗ ꯂꯦꯌꯔ ꯑꯃ ꯅꯠꯇ꯭ꯔꯒ 2 ꯌꯥꯎꯋꯦ ꯑꯗꯨꯒꯤꯗꯣ ꯑꯩꯈꯣꯏꯒꯤꯁꯨ N95 ꯃꯦꯇꯔꯤꯌꯦꯜꯅꯦꯕ ꯃꯦꯜ ꯕ꯭ꯂꯣꯟꯗꯨ ꯃꯌꯥꯝꯒꯤ ꯗꯤꯃꯥꯟꯗ ꯍꯦꯟꯃꯟꯒꯤꯅ ꯐꯪꯗꯕꯗꯒꯤ ꯑꯩꯈꯣꯏꯅ ꯑꯗꯨ ꯁꯤꯖꯤꯟꯅꯕ ꯉꯝꯗꯕ ꯅꯥꯎ N95 하이시 그만 하이노 하이베다 거기 마이 메테리얼두기 와드나 때바 시기시 아코이나 수마이나 나이칸다 엘렉트로스태틱 하이나 마토에 차르지 야록토이네바 차르지는 그만 또게다 나사기 filter taupa matanda particle do apik panina ngasagi electrostatic charge na magi positive negative tho laga sida na phau de ne ba virus to virus khangde ama khangde apik pa sing se lal la lit laga chala roi ba si se aduna ngasagi filter gi oina di yam phaba material ama oire dana number 1 number 2 sariba design se mark se akoina pumpak pamna uppa haibadi noina upnariba surgical marks habam leidana ko surgical marks ki design duga khoi siga khenerje atagi nateba surgical marks ti nana so honba matamda sida ayamba thoeba natonda ayamba thoeba si mathak sida aduna ne N95 max moina clip ama happy do ado so do thoktana ne haitare si thoktardi anopami gumadadi fogging ena taweba adu tawdana bane ado akhoi marks si makhakti yaudri yauna matung tana tawrkini ba adubu design singi matung ina ni kamai to geda sidisu so nandoktre sidabo nandoktre ba sidisu nandoktre ba ado tagre ina sor holi sing si ngasagi singjal badasu kam thorokpa matam dasu ngasagi filter se si khatang na tawdone ba atopa amana tawdre ba ngasagi filter gi process to di yam mapung phare ba aduga akoina sor hon base nongaina ba haina design kitang machin tumalise yam tombadi na taba sida naton sumang sida kra
ꯑꯩꯈꯣꯏ ꯁ꯭ꯄꯦꯁ ꯈꯔ ꯂꯩꯍꯜꯂꯤꯁꯦ ꯁꯤ ꯁꯣꯔ ꯍꯣꯟꯕꯗ ꯅꯨꯡꯉꯥꯏꯅꯕꯅꯦ ꯐꯤꯜꯇꯔꯤꯡ ꯄ꯭ꯔꯣꯁꯦꯁꯇꯣ ꯐꯖꯅ ꯇꯧꯅꯕꯅꯦꯕ ꯀꯅꯥꯒꯨꯝꯕ ꯃꯤꯁꯤꯡꯅ ꯑꯗꯨꯝ ꯃꯥꯛꯁꯁꯦ ꯎꯞꯄ ꯃꯇꯝꯗ ꯁꯤꯗ ꯐꯤꯜꯇꯔ ꯌꯥꯎꯕ ꯊꯦꯡꯅꯩꯀꯣ ꯑꯗꯨꯒꯤ ꯐꯤꯜꯇꯔ ꯌꯥꯎꯕ ꯃꯥꯛꯁꯇꯣ N95 M3ꯒꯤ ꯄ꯭ꯔꯗꯛ ꯅꯠꯇ꯭ꯔꯗꯤ ꯁꯤꯖꯤꯟꯅꯧꯅꯣꯕ ꯃꯣꯏꯗꯤ ꯚꯥꯜꯕ ꯌꯥꯎꯗꯦꯕ ꯑꯗꯨꯏꯗꯣ ꯚꯥꯜꯕ ꯅꯠꯇꯦꯕ ꯑꯗꯨꯅ ꯃꯥꯒꯤꯗꯤ ꯑꯗꯨꯒꯤꯗꯨꯅ ꯕꯦꯛꯇꯦꯔꯤꯌꯥꯁꯤ ꯑꯗꯒꯤ ꯑꯇꯩ ꯚꯥꯏꯔꯁ ꯃꯌꯥꯝꯁꯦ ꯑꯗꯨꯗ ꯍꯦꯟꯅ ꯇꯨꯡꯁꯤꯜꯂꯒ ꯆꯥꯝꯁꯨ ꯆꯥꯝꯊꯣꯛꯇꯕꯅꯤꯅ ꯈꯅꯥꯎ ꯅꯥꯔꯛꯀꯅꯤ ꯍꯞꯇꯥ ꯑꯃ ꯎꯞꯁꯜꯂꯛꯄ ꯃꯇꯝꯗ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯗꯨꯅ ꯔꯤꯛꯁꯇ ꯍꯦꯜꯂꯦ ꯍꯥꯏꯇꯥꯔꯦꯅꯦ ꯍꯧꯖꯤꯛ ꯄ꯭ꯔꯤꯟꯇꯦꯠ ꯃꯥꯛꯁꯦ ꯁꯤꯗꯅ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯐꯤ ꯌꯥꯝ ꯄꯥꯕ ꯑꯃ ꯁꯤꯖꯤꯟꯅꯩꯌꯦꯕ ꯑꯍꯥꯟꯕꯗꯗꯤ ꯑꯩꯈꯣꯏꯁꯨ ꯈꯪꯗꯗꯅ ꯁꯤ ꯊꯥꯔꯝꯃꯦ ꯐꯤꯁꯦ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯊꯤ ꯄꯥꯍꯜꯂꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯣꯔ ꯍꯣꯟꯕꯗꯣ ꯑꯗꯨꯗ ꯕ꯭ꯂꯣꯛ ꯇꯧꯗꯅꯕ ꯅꯨꯡꯉꯥꯏꯅꯅꯕ ꯍꯥꯏꯅ ꯇꯧꯕꯅꯤꯗ ꯑꯗꯨꯅ ꯄ꯭ꯔꯤꯟꯠꯄꯨꯗꯤ ꯑꯣꯏꯕ ꯌꯥꯕ ꯑꯗꯣ ꯁꯤꯖꯤꯟꯅꯩꯁꯦ ꯄ꯭ꯔꯤꯟꯠ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯁꯕ꯭ꯂꯤꯃꯦꯁꯟ ꯍꯥꯏꯗꯨꯅꯤ ꯁꯕ꯭ꯂꯤꯃꯦꯁꯟꯗꯤ ꯑꯣꯡꯂꯤ ꯄꯣꯂꯤꯁꯇꯔꯗ ꯇꯧꯕ ꯌꯥꯏ ꯑꯌꯥꯝꯕ ꯄꯣꯂꯤꯁꯇꯔꯒꯤ ꯑꯗꯨꯅ ꯁꯤ ꯄꯣꯂꯤꯁꯇꯔꯒꯤ ꯄꯥꯔꯁꯦꯟꯇꯦꯖ ꯑꯗꯨꯝ 65 ꯑꯃꯨꯛꯀꯤ ꯑꯣꯏꯕ ꯄꯣꯠꯅꯦꯕ ꯄꯣꯂꯤꯁꯇꯔ ꯍꯥꯏꯁꯤ ꯏꯁꯤꯡꯅ ꯊꯦꯡꯕꯗ ꯁꯂꯣꯏ ꯏꯁꯤꯡꯒꯤ ꯅꯥꯟꯊꯈꯤꯕ ꯄꯣꯠꯅꯦ ꯍꯥꯏꯇꯥꯔꯦ ꯄ꯭ꯂꯁ ꯅꯣꯟ ꯃꯨꯚꯃꯦꯟ ꯑꯃ ꯃꯅꯤꯡ ꯂꯩꯖꯔꯦ ꯏꯁꯤꯡꯒꯨꯝꯕ ꯍꯛꯊꯤ ꯈꯪꯖꯤꯜꯂꯛꯄꯗ ꯆꯣꯡꯉꯒ ꯗ꯭ꯔꯣꯞꯂꯦꯠꯇꯣ ꯅꯥꯟꯊꯈꯤꯕ ꯅꯠꯇ꯭ꯔꯒꯅ ꯐꯤꯜꯇꯔ ꯇꯧꯕꯗ ꯁꯤꯟ ꯇꯧꯗꯣꯏꯅꯦꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯑꯣꯟꯊꯣꯛꯄ ꯌꯥꯕ ꯑꯃꯈꯛ ꯂꯩ ꯁꯤ ꯇꯥꯏꯅꯩꯁꯦ ꯀꯅꯥꯒꯨꯝꯕ ꯀꯣꯏ ꯍꯧꯗꯕ ꯃꯤꯗꯗꯤ ꯈꯗꯥꯡꯗ ꯁꯤ ꯀꯨꯏꯅ ꯎꯞꯁꯜꯂꯗꯤ ꯌꯨꯔꯛꯀꯅꯦꯕ ꯑꯗꯨꯅ ꯁꯤꯃ ꯈꯛꯇꯪ ꯇꯥꯏꯁꯟꯅꯔꯒ ꯁꯤꯝꯂꯦꯁ ꯑꯣꯏꯍꯟꯕ ꯍꯥꯏꯇꯥꯔꯦꯅꯦ N95ꯀꯤ ꯇꯦꯁꯠꯁꯦ ꯊꯥ ꯑꯃ ꯍꯟꯗꯛꯀꯤ ꯊꯥ ꯑꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯑꯩ ꯁꯦꯝꯄꯜ ꯊꯥꯔꯒ ꯁꯤꯒꯤꯁꯦ ꯒꯨꯔꯒꯥꯎꯟ ꯁ꯭ꯋꯥꯏꯗ ꯇꯦꯁ ꯇꯧꯍꯜꯂꯛꯀꯅꯦꯕ N95ꯀꯤ ꯇꯦꯁꯃꯛꯇꯣ ꯐꯪꯗꯕ ꯌꯥꯏ ꯑꯗꯨꯁꯨ ꯀꯔꯤ ꯐꯪꯒꯦ ꯑꯗꯨ ꯌꯦꯡꯅꯤꯡꯕꯒꯤꯅꯦ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯥꯔꯒꯗꯤ N95ꯇꯣ ꯄꯨꯊꯣꯛꯀꯦꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯒ ꯇꯥꯃꯣ ꯁꯤꯒꯤ ꯄ꯭ꯔꯤꯟꯠ ꯇꯧꯕꯁꯦ ꯍꯥꯏꯗꯤ ꯁꯨꯕꯗ ꯀꯣꯛꯊꯕ ꯈꯣꯠꯊꯕ ꯑꯗꯨꯗꯤ ꯃꯥꯛꯁꯦ ꯁꯨꯕ ꯌꯥꯕ ꯌꯥꯗꯕ ꯑꯗꯨꯒꯨꯝꯕ ꯃꯇꯥꯡꯗ ꯑꯣꯀꯦ ꯄ꯭ꯔꯤꯟꯠꯁꯤꯗꯤ ꯀꯣꯛꯑꯔꯣꯏ ꯐꯅ ꯁꯨꯔꯁꯨ ꯀꯣꯛꯑꯔꯣꯏ ꯀꯩꯒꯤꯅꯣꯗ ꯐꯤꯗ ꯗꯥꯏ ꯇꯧꯁꯟꯕ ꯍꯥꯏꯗꯨꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯥꯛꯁꯤꯒꯤ ꯄ꯭ꯔꯣꯄꯔꯇꯤ ꯌꯥꯝ ꯐꯕ ꯑꯃꯅ ꯃꯥꯏꯁꯦ ꯑꯊꯥꯕ ꯃꯦꯇꯔꯤꯌꯦꯜꯅ ꯁꯤꯖꯤꯟꯅꯔꯛꯄꯅꯤꯅꯀꯣ ꯌꯥꯝ ꯄꯥꯕ ꯁꯔꯖꯤꯀꯦꯜ ꯃꯥꯛꯁꯀꯨꯝꯕꯗꯣ ꯅꯠꯇꯕꯅꯤꯅ ꯃꯥꯗꯤ ꯁꯨꯕ ꯌꯥꯅꯦꯕ ꯁꯨꯕꯁꯦ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯂꯤꯡꯅ ꯂꯩꯕꯁꯤ ꯉꯁꯥꯏꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯑꯩꯒꯤ ꯑꯉꯧꯕꯁꯦ ꯁꯤꯅ ꯑꯣꯏꯍꯜꯂꯤꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯨ ꯇꯥꯔꯒꯗꯤ ꯈꯤꯇꯪ ꯀꯨꯏꯅ ꯁꯨꯖꯜꯂꯛ ꯇꯥꯔꯒꯗꯤ ꯁꯤ ꯈꯤꯇꯪ ꯄꯠꯊꯔꯛꯏꯀꯣ ꯌꯥꯝꯅ ꯂꯤꯡꯅ ꯂꯩꯔꯔꯣꯏꯕ ꯁꯨꯃꯥꯏꯅ ꯑꯗꯣ ꯁꯤꯒꯨꯝꯕꯁꯦ 5ꯔꯛꯀꯨꯝꯕ ꯁꯨꯖꯜꯂꯛꯄꯗ ꯇꯧꯔꯛꯀꯅꯦꯕ ꯑꯗꯨꯅ 10 20 ꯁꯨꯒꯦꯔꯥ ꯑꯗꯨꯝ ꯁꯨꯕꯗꯤ ꯌꯥꯅꯤ ꯑꯗꯒꯤ ꯃꯥꯒꯤ ꯑꯃꯅ ꯏꯁꯇꯤ ꯇꯛꯄ ꯌꯥꯔꯔꯣꯏ ꯀꯩꯒꯤꯅꯣꯗ ꯁꯤꯁꯦ ꯄ꯭ꯂꯥꯁꯇꯤꯛ ꯃꯦꯇꯔꯤꯌꯦꯜꯅ ꯁꯥꯔꯛꯄꯅꯦꯕ ꯁꯤ ꯐꯥꯏꯕꯔꯁꯦ ꯑꯩꯈꯣꯏꯁꯤ ꯂꯨꯄꯥ ꯄ꯭ꯔꯤꯟꯠ ꯇꯧꯔꯒꯅ lupa 50 ꯑꯃꯨꯛꯀꯤꯅꯦ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯅ ꯎꯞꯄꯤꯁꯤꯅ lupa 15 ꯑꯃꯨꯛꯀꯤꯅꯦ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤꯒꯨꯝꯕꯁꯦ ꯑꯦꯃꯥꯖꯣꯟꯗ ꯌꯦꯡꯀꯥꯟꯗ lupa 200ꯗꯒꯤ ꯂꯣꯏ ꯍꯦꯟꯅꯦꯕ ꯑꯩꯈꯣꯏ ꯃꯤꯅꯁꯨ ꯍꯥꯏ ꯇꯥꯡꯅ ꯈꯔ ꯇꯥꯡ ꯌꯣꯜꯂꯨ ꯌꯥꯗ꯭ꯔꯥꯅ ꯑꯩꯈꯣꯏ ꯌꯣꯟꯅꯤꯡꯗꯦ ꯀꯩꯒꯤꯅꯣꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯑꯦꯐꯣꯔꯠ ꯇꯧꯕ ꯂꯣꯏ ꯉꯝꯁꯅꯨ ꯃꯥꯛꯁ ꯂꯣꯏꯅ ꯎꯞꯁꯅꯨ ꯃꯌꯥꯝ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯤ ꯇꯧꯔꯤꯕ ꯊꯕꯛꯁꯤꯗ ꯃꯦꯁꯤꯟꯅ ꯁꯥꯕ ꯅꯠꯇꯦ ꯃꯥꯛꯁꯦ ꯈꯨꯠꯅ ꯇꯨꯔ ꯁꯥꯏꯅꯦꯕ ꯑꯗꯨꯅ ꯁꯤꯅ ꯏꯃꯨꯡ 4-5ꯗꯤ ꯑꯃꯨꯛ ꯃꯣꯏꯒꯤ ꯆꯔꯥ ꯇꯥꯜꯂꯤꯅꯦ ꯍꯥꯏꯇꯥꯔꯦꯅꯦ ꯃꯥꯅ ꯁꯤꯗ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯔꯒ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯏꯔꯝꯗꯝꯗ ꯁꯨꯃꯥꯏꯅ ꯄꯨꯊꯣꯛꯆꯔꯒ ꯁꯨꯃꯥꯏꯅ ꯁꯥꯔꯛꯄꯁꯦ ꯏꯔꯝꯗꯝꯒꯤ ꯑꯣꯏꯕ ꯄꯣꯠꯊꯣꯛ ꯑꯃ ꯄꯣꯔꯛꯄꯁꯦ ꯍꯥꯏꯗꯤ ꯃꯄꯥꯟꯂꯣꯝꯗꯒꯤ ꯈꯛꯇꯪ ꯄꯨꯁꯜꯂꯒ ꯂꯩꯔꯛꯇꯕꯁꯦ ꯁꯤꯒꯤ ꯁꯤꯁꯇꯦꯝ ꯑꯃ ꯂꯥꯛꯄꯁꯦ ꯁꯤꯁꯦ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯏꯁꯥ ꯏꯊꯟꯗ ꯏꯔꯝꯗꯝ ꯂꯦꯞꯆꯕ ꯍꯥꯏꯗꯣ ꯁꯦꯜꯐ ꯁꯐꯤꯁꯤꯌꯦꯟ ꯑꯣꯏꯖꯕ ꯁꯦꯜꯐ ꯔꯤꯂꯥꯌꯦꯟ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯂꯩꯕꯥꯛ ꯑꯃ ꯍꯥꯟꯅ ꯑꯣꯏꯍꯟꯕ ꯌꯥꯗꯦꯅ ꯑꯩꯈꯣꯏ ꯃꯁꯤ ꯁꯥꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯃꯥꯛꯁꯦ ꯍꯥꯏꯐꯦꯠ ꯌꯨꯝꯗ ꯆꯠꯊꯣꯛꯑꯒ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯅꯤ ꯀ꯭ꯋꯥꯂꯤꯇꯤ ꯇꯦꯁ ꯇꯧꯊꯣꯛꯄꯤꯌꯨ ꯗꯣꯞꯇꯁꯨ ꯑꯗꯨꯝ ꯊꯝꯕ ꯍꯧꯔꯕꯅꯦ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ